Hauzik maroiba pausing lobisi. Keno gi luchingba Calvin gi chuchampura lebe Yum Mei tharamle gizagi yum dasu attack tawramle. Center ga su suspension of operation chatna riba Keno gi Kuki National Organization gi luchingba Calvin gi Aikong thang gi chuchampura leba mayum nomaijing numit ki numidang da sakhang da singna mai thadok lamle thodok aduga mari leinana chuchampura Erang thokre haire. Ngasi numidang pung taraga ni thoi makhairom taba matam thengmuda sakhang dabuna chuchampur gi new lamka da leiba dorcas locality da leiba KNO gi luchingba Calvin Aikhen thong gi Yum Mei thadok lamba matungda KJC Kuki Jo Council amasung ITLF Indigenous Tribal Leaders Forum gi spokesperson oiriba gija Boljongi yum da su sakhang da sing attack tawduna mai thana na honaram ki adu bukhul gi mi sing matam chana thengna hobudagi mai chaka da badagi kanbangam hoki hairi Calvin hana ZRA Zombie Revolutionary Army gi Vice President oram badagi hoki bachahi amarom gi mamang gi Keno da yawrakhibani sakhang da sing Calvin gi mayum mai tharam bagi paw adu hek phangbaga chuchampur fair service gi kangbuna changsin duna mai kanbagi thabak chathagi Mafam adwai da lairamba mi khara nadi mai adu electric shock short circuit tagi hobu oigane hairi tha asigi mari da Kuki Jo gi maru oiba militant group ani Keno amasung UPF center ga nauna yanaba term amadi condition da su agreement sign tawna ki agreement adu da Manipur integrity ngakpa designated camp sing relocation tawba amadi state asida tung koina ing tapa amasung tungdu leitaba lainaba purakpa thabak Tongminaba haina wafam ka yauki. Agreement asigi matung ina JETSINA National Highway number 2 da leram liba athing badu handoktuna free movement lehenna bawarep lauki dum oina mak ningthokaba numita KJETSINA NH2 da hangdokpa amadi lambi asida free movement lehenba ayaba piba leite haina sengdoraki. KJET asin thadorokpa sengdokpa ke cherol aduna hai council gi maikei gi Ministry of Home Affairs Pirak liba pautak adugi matung ena NH2 da chachokasin tawribasing safana ba security na paikhalak ba thabak thoram sta Kangpongpi district ki miyam na mateng pangbiu Haujing makki oina maitai amadi Kuki Jo ani gi maraka thokliba Erang asigi chapchaba waroisin natraga agreement ama leitribana nakal ani mangna masa masagi lamdagi henjindabana afaba oigani wafam asibu ikai khomaduna Kuki Jo gi lamda changsindana ba section warol thamaduna karigumba lansilakpa tarabadi maduda thoningdaba thodok thokpa amadi peace and security da kai balakani haina makha taki